Russia na Ukraine Landa Maithirabadi nuclear war Thokkani Medvedev. Russia na Ukraine lana si da Maithiba Thoklagade nuclear war Thoklagani haina Hana Leibakasigi President Oiramba Dmitry Medvedev na Pongdokre. Russia ki President Vladimir Putin ki close ally Oiriba Medvedev na North Atlantic Treaty Organization NATO bu section war ol piraduna Karigumba Russia na Ukraine ki lana si da Maithiba Thoklagade nuclear war Thokkani conventional war ama thokpa matamda nuclear ki sakti leraba leibak amabu landa maithiba nangba taragade nuclear war asi masana dumak thokpa tabani haina Medvedev ki warol adu da phongdokhe hauji Medvedev na Russian President Vladimir Putin ki sakti leraba Security Council ge deputy chairman ki pham pairi bane mahak na makata na haikibada nuclear ki sakti leraba leibak amatana maruaina conflict amata da maithiba leiroi Maramdi makoy maribag ado nuclear khulai ge depend oigadoribane Medvedev ing lisingani ni pandage lisingani taragani thoi phawbada Russia gi president gi pham pairam khiba miyoi ne mahak na haikibada NATO amadi atopa defense ge leader singna Germany ge Ramstein air base ta unaduna wari sanaraga England amade Patriot missile na chingba sophisticated oidba khulai sing pisinanaba hotnariba se Ukraine gi lana sida West na Russia bu maithiba pinaba support tawribane masida thorokadaba afaba phatabagi falladu Ukraine da mateng pangliba West ki leibaksingnasu khanthapam thoi haire Russia amadi United States leibak ani ase malem gi oina khwaidagi chawba nuclear gi sakti leiraba leibaksingne hairiba leibak ani asida malem pumbagi oina leiriba nuclear warhead singge chada marfu dragi changdi leire Putin na nuclear siznaba natraga siznadaba haibase Maki aroiba decision maker oigane NATO na Russia dage conventional military gi khulaising da Henna Khumang Chaosilli Adubu nuclear khulai ase Lakpa Matamdadi Russia na West ki Leibaksingdagi amuk masing helibani haide Ukraine na Western allies da tenga madi air defense ki weapon yauna athuba matamda chawba makhal gi land gi khulaising supply tawna ba taksin khre Western gi allies na land gi khulaising adu pibada taptharabade Ukraine gi lanmi kaya ama siba yabagi phibam amada lakliba si yanglaga tangai fadana thuba matamda khulaising adu pinaba taksin khibane Russia na attack kangkhalakibadage NATO na Ukraine da anauba hena chawba khulaising thagadawre United States na maruwaina lusingba military alliance North Atlantic Treaty Organization NATO na Ukraine gi President Volodymyr Zelensky na chawba khulaising hena piraknaba haijarakhiba dugi paukhumda Ukraine gi damak anauba hena chawba khulaising pinaba laukthoklegani haina alliance adugi chip na ngarang haikhre laibak yangkhairom ge miphamama US Secretary of Defense na Germany da leiba US na salaiba Ramstein military base irai numit ta pangthoklagane maduda NATO alliance ki leiba kuntra adu loinamak yawgane mafam asida maruoiba paujel adude ahenba saugatpa Henna advance oiba saugatpa henna chawba khulaising amasung henna modern oiba khulaising asene maramde masi aikhoige values ki lantheng amani haina Donbass ta pangthokiba World Economic Forum da NATO chief Jens Stoltenberg na haike Germany na Leopard tanksing Ukraine da pinaba thaurang tawri adubu madu phibam amagi makhada oigani haina German Chancellor Scholz na haike laibak pokpa numita US President Joe Biden ga telephone da wari sanabada Scholz na karigumba United States na su Abrahams battle tanksing adu Ukraine da piba tarabade Germany na su Leopard tanksing pinabage taksilagliba duda yagani haina mayekseng na haike United States na makoy masagi tanksing adu Ukraine da thagani haibagi wasak ama saktriba phawbade Germany na su Leopard tanksing piba haibadu yabang amloi haike Ukraine da Leopard taraga marirom thanabage Berlin gi ayaba ingit ngairiba Poland gi President Andres Duda na heavy tanksing adu pi bahaibase yamna afaba makhal amani haina laibak pokpa numita haike aroibada tabiriba pumnamagpo thagatjare